World Kuki-zo Intellectual Council na tanba Union Territory na tragana separate administration ki demand yauba memorandum coffee sing Pallel ge area da Meitei-na lambi lama khangda chaithoklamle thongdok asida lengak asiga nakna satmina ba MLA ama Chennare haiva khangmangam le haina Manipur Pradesh Congress Committee Mpcc gi maikeidagi phongdorakli memorandum adugi matungina Imphal da phongba pau se amana aranba pau phongle athubada sengdoktrabadi Mpcc ge legal department na legal action lakolagani hairi BT Rotalaiba Congress Baban the Pangtok Pawgi Bipamama the Mpcc spokesperson Dr. S. Manautona Hai World Kuki-zo Intellectual Council na Lok Sabha opposition leader Rahul Gandhi Amadi AICC president Malik Arjun Kharge da Makoyoiba Aningba Apamba kaya Phongdoluduna Sathariba Parliament ki Ningtham Mifamasida Pukhatpiyo Haiba Warol Yauba Memorandum Amagi Matungina Imphal da Phongba Pau Semana Congress Party bu Miyam da Lana Uhanba Yaba Mongda Pau Phongpa Si Laibak Tivani Amaromda World Kuki-zo Intellectual Council ge memorandum adugi copy sing Pallel da Kuki masana lambi lama khangda saithokpaki mahuta Meitei masana saitholiba asigi wahan thona karino haina hangki amadi thawang adugi matangda Congress Party da leiba telephonic conversation amada paliba BJP gi lengak asiga nakna satminaba MLA ma Chennare haiba khangmangamle haiki manaubina makha taraduna Imphal da phongba pausi amagi headlines da Hana Yanaki bagi matungina Rahul Gandhi amasung President Kharge na Union Territory Bill Parliament putoka da bane haina phongliba pawse aran bane lamda masida tholiba iranga mari lenana Congress Party ga kanagumba amatga karigumba haina kiba yanaki ba wafam amata laite haina sengdoke Kuki-zina tan timan pi tan kutamta akhoi mitei barakta ina ikhenwal jendana ang lagi nupi dagi ahan dagi ai koi dagi maya amna thawai si katna eba si system si kai ya ne kana lakin na dan tori marchda pale kumya si si ko ni jaga da Meitei jan sing ba ku ki complete memorandum si jai ku kari no whatsapp group ta thara ku kari no manda lenga si da nak ta si ni be le bana support of the magi ba ka tharu ga si to si kari no koi ki Congress Party ke hani ko si ada amana Masai kabar topi kampusna Manipur news ki kamuna sigumba leba kamagi sibana sendo kadoba reorganization tawar kadoba reorganization tawar lamji to ngam biyo hai bina sigumba bil sigu constitution kambu kamuna sambidan leina kamuna sibo opposition tawar do kamuna sini ringda leba party na maroi ke NDA na BJP na tawar do bani koi ki opposition na sigi principle to pass on moment de aduki kani ki kamu yo demand situ Congress na maglaga Congress na principle to lapugi yan na kai hai si kai wa sigi le ka china kai bo na to da Congress na swere anda ko hon da si ju to panaba aduda pungnon si sa ki koi bido aduki ya ma da papan ko pi wa ne Paugi mi pamadu da saruk yakiva Mpcc ge legal department ke vice chairman so oriva party sigi spokesperson Ravi Khan Hai kanagumba lukna tragana association amagi press handout tawrakpa matamda tharakliba press handout adu asumbra sumdabra haina tigapa mathok tai masida natana World Kuki-zo Intellectual Council makhogi letterhead ama tharakle haiduna paw heta phongliba paw aduna pirakliba letterhead aduda irakliba morol aduga sanada bamongda amadi masagi oiba mod wahi wata hapsinduna paw phongliba si kanagumba gang khutpu amana ningthina plan tawduna Manipur amadi Congress Party da awaba pinaba tawrakpa thong amani haina lawi maramaduna mari lenariba paw se aduna sengdoktrabade Mpcc ge maikeidagi legal action lakholagani haiki Media House amana kariguba kanagumba look amagi press handout to komatada madugi press handout adu look adu chumra chumjabra tan su tv yo phai even if chumamle khanga so adu organi mari leinaba concern madugi opposite koi bududagi kai legi chuyeng yeng dabida World Kuki-zo Intellectual Council ko ba amagi letter head ni haina biri haina press ta orga chumba particular Manipur news ko ba amana Honga hongi belon sida so amaka masai bela pocket gi hatan biya ba mawung dunga miyam hangnare ga ina taw sidi sambasin tongan ba geng khutpu amana shem sang ga plan tawra thoina maki Manipur da amadi India da Congress ta awa ba bin ngai gi policy ma tawra bra ina khan da ngam de kana ko lupam na organize namna English da place help to ko je Manipur la hado pa haiba du ba mi yaw da ba du ba me yaw hadu pa hidra ga de madu ki penalty punishment bham thokale
political party amna particular organization amna handle to ba man ba ai sectarian nai ba communal sang nai khona ba cha ki ba mai sida hena gi he jin nai khona ba man ba adu ba la na phong pa se masidi MPCC ki legal department ab de koi all india congress committee ge koi ki legal department ta na ruga athu ba matam da legal su tong nai phongdorakli matung do phongbi da ngai gi asigi manipur news hai ba khabar se ma da phongi ko paw asigi matung de koi kai ko sum soi choi da tawrani ai se ba ma tham jare thank you